ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ Elizabeth Ilangbamna ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ 2019ꯒꯤ ꯑꯃꯦꯔꯤꯀꯥꯟ ꯅꯦꯆꯔꯦꯜ ꯍꯔꯔ ꯑꯃꯗꯤ ꯗꯤꯖꯥꯁꯇꯔ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀ꯭ꯔꯣꯜ. ꯃꯔꯛꯊꯠꯅ ꯀꯅꯥꯒꯨꯝꯕꯅ ꯐ꯭ꯂꯥꯋꯔ ꯕꯀꯦꯠ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯍꯧꯕꯝ ꯃꯔꯛꯇ ꯂꯩꯕ YR ꯕ꯭ꯂꯨꯝ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯀꯁꯇꯃꯥꯏꯖ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯤ. ꯑꯃꯗꯤ ꯔꯦꯗꯤꯃꯦꯗ ꯑꯣꯏꯔꯕ ꯂꯩ ꯀꯌꯥꯁꯨꯐꯪꯕꯤꯒꯅꯤ. ꯍꯥꯏꯔꯤꯕ ꯕꯣꯀꯦꯠꯁꯤꯡ ꯑꯁꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯉꯥꯛꯇꯅꯤ. ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯂꯩꯁꯤꯡ ꯑꯗꯨ ꯂꯧꯕꯤꯕ ꯌꯥꯒꯅꯤ. ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯤ. ꯑꯗꯨꯅ ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯀ꯭ꯔꯤꯟ ꯑꯃꯗꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯛ ꯑꯃꯗꯤ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯗꯨ ꯈꯪꯕꯤꯌꯨ ꯍꯥꯏꯖꯔꯤ. ꯃꯨꯚꯤ ꯑꯁꯤ ꯑꯂꯦꯛꯖꯦꯟꯗꯔ ꯑꯦꯖꯥꯒꯤ ꯃꯈꯥꯗ ꯗꯤꯔꯦꯛꯁꯟ ꯄꯤꯗꯨꯅ 2019ꯒꯤ ꯖꯨꯂꯥꯏ 12ꯇ ꯔꯤꯂꯤꯖ ꯇꯧꯈꯤ. ꯃꯨꯚꯤ ꯑꯁꯤ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯅ $15 million ꯆꯪꯈꯤ. ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯟꯈꯤꯕ ꯁꯦꯟꯐꯝꯅ $91.5 million ꯇꯥꯟꯈꯤ. ꯃꯨꯚꯤ ꯑꯁꯤꯅ ꯐꯪꯈꯤꯕ IMDbꯅ 6.1, Rotten Tomatoesꯅ 83% ꯑꯃꯗꯤ Google ꯌꯨꯖꯔꯁꯤꯡꯅ 78%ꯒꯤ ꯂꯥꯏꯛ ꯄꯤꯈꯤꯕ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏ. ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯍꯦꯂꯤ ꯀꯦꯂꯔꯒꯤ ꯁꯛꯇꯝꯗ ꯈꯤꯌꯥ, ꯗꯦꯕ ꯀꯦꯂꯔꯒꯤ ꯁꯛꯇꯝꯗ ꯕꯦꯔꯤ ꯄꯦꯄꯔ, ꯕꯦꯠ ꯀꯦꯂꯔꯒꯤ ꯁꯛꯇꯝꯗ ꯃꯔꯐꯤꯠ ꯀ꯭ꯂꯥꯔꯛ, ꯋꯦꯟ ꯇꯦꯂꯔꯒꯤ ꯁꯛꯇꯝꯗ ꯔꯣꯁ ꯑꯦꯟꯗꯔꯁꯟ. ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯁ꯭ꯄꯣꯏꯂꯔ ꯑꯦꯂꯔꯠꯁꯨ ꯄꯤꯖꯔꯤ ꯑꯃꯗꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯇꯧꯖꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ. ꯑꯗꯨꯗꯤ ꯃꯌꯥꯝ, ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯃꯨꯚꯤ ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯦꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯎꯕꯤꯒꯅꯤ. ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯐ꯭ꯂꯣꯔꯤꯗꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯋꯤꯃꯤꯡ ꯄ꯭ꯔꯦꯛꯇꯤꯁꯇ ꯃꯥꯒꯤ ꯑꯣꯄꯣꯅꯦꯟꯠꯁꯤꯡꯒ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩꯔꯝꯃꯤ. ꯃꯁꯥ ꯋꯥꯔꯝ ꯑꯞ ꯇꯧꯔꯗꯨꯅ ꯃꯍꯥꯛ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯨ ꯍꯧꯅꯕ ꯇꯧꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯑꯣꯄꯣꯅꯦꯟꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯔꯣꯏꯕ ꯍꯧꯈꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁ꯭ꯋꯤꯃꯤꯡ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯨ ꯃꯥꯒꯤ ꯑꯣꯄꯣꯅꯦꯟꯠ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤꯕꯒꯤ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯝꯃꯤ. ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯈꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ. ꯂꯥꯛꯂꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯁꯤꯁꯇꯔ ꯕꯦꯠ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯀꯦꯇꯦꯒꯣꯔꯤ 5ꯀꯤ ꯍꯦꯔꯤꯀꯦꯟ ꯑꯗꯨ ꯐ꯭ꯂꯣꯔꯤꯗꯥ ꯇꯝꯅ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯗꯦꯕꯇꯒꯤ ꯄꯥꯎ ꯐꯪꯗꯨꯅ ꯃꯉꯣꯟꯗ ꯇꯥꯛꯂꯛꯄ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐ꯭ꯂꯣꯔꯤꯗꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯩꯅꯕ ꯀꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯔꯤ. ꯑꯗꯨꯅ ꯍꯦꯂꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯂꯩꯐꯝꯗ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯨꯅꯕ ꯍꯥꯏꯔꯝꯃꯤ. ꯍꯦꯂꯤꯅꯁꯨ ꯃꯥꯒꯤ ꯁꯤꯁꯇꯔꯗ ꯍꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯝꯗꯧꯍꯧꯕ ꯍꯥꯏꯅ. ꯃꯗꯨꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯃꯄꯥꯒ ꯗꯥꯏꯚꯣꯔꯁ ꯇꯧꯔꯗꯨꯅ ꯄꯦꯔꯤꯁꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯍꯦꯂꯤꯗ ꯈꯪꯍꯜꯂꯝꯃꯤ. ꯃꯗꯨꯗ ꯕꯦꯠꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯃꯄꯥꯒ ꯗꯥꯏꯚꯣꯔꯁ ꯇꯧꯔꯗꯨꯅ ꯄꯦꯔꯤꯁꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯍꯦꯂꯤꯗ ꯈꯪꯍꯜꯂꯝꯃꯤ. ꯇꯁꯦꯡꯕꯗꯤ ꯍꯦꯂꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯔꯝꯗꯦ. ꯑꯗꯨꯕꯨ ꯍꯦꯂꯤꯅ ꯁꯤꯁꯇꯔ ꯕꯦꯠꯇ ꯃꯥꯒꯤ ꯃꯄꯥꯗ ꯍꯦꯂꯤ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯈꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯍꯦꯂꯤ ꯂꯥꯛꯈꯤ. ꯍꯦꯂꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯐ꯭ꯂꯣꯔꯤꯗꯥꯗ ꯀꯟꯅ ꯏꯚꯥꯀ꯭ꯋꯦꯁꯟ ꯇꯧꯔꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯝꯃꯤ. ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯗꯦꯕꯇ ꯀꯣꯜ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯝꯃꯤ. ꯃꯥꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯄꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯁꯤꯁꯇꯔ ꯕꯦꯠꯀꯤ ꯑꯦꯛꯁ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯔꯝꯕ ꯋꯦꯟꯁꯨ ꯌꯥꯎꯔꯝꯃꯤ. ꯋꯦꯟꯅ ꯍꯦꯂꯤꯕꯨ ꯈꯨꯗꯣꯡꯊꯤꯔꯣꯏꯗꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦꯗ ꯃꯍꯥꯛꯅ ꯍꯪꯂꯛꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯦꯂꯤꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯄꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯀꯥꯔ ꯑꯗꯨ ꯀꯟꯅ ꯊꯧꯈꯤ.
ꯋꯦꯅꯁꯨ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯍꯦꯂꯤꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯗꯦꯕꯅ ꯂꯩꯒꯟꯕ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯗꯨꯅ ꯃꯄꯥꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯗꯦꯕꯀ ꯂꯩꯃꯤꯟꯅꯔꯝꯕ ꯁꯨꯒꯔ ꯀꯧꯕ ꯍꯨꯏ ꯑꯗꯨ ꯍꯦꯂꯤꯅ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯪꯈꯤꯕ ꯇ꯭ꯔꯣꯐꯤ ꯑꯗꯨ ꯎꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯁꯤꯁꯇꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯄꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯍꯦꯂꯤꯅꯁꯨ ꯋꯦꯅ ꯍꯪꯂꯛꯄꯗꯨ ꯃꯍꯥꯛꯀꯤ ꯁꯤꯁꯇꯔ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯍꯦꯂꯤꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯍꯥꯟꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯕꯦꯠꯅꯗꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯂꯤ ꯁꯨꯒꯔꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯁ꯭ꯇ꯭ꯔꯤꯠꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯥꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯗꯦꯕꯀꯤ ꯇ꯭ꯔꯛ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯥꯅꯁꯨ ꯇ꯭ꯔꯛ ꯑꯗꯨ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯕꯦꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯒꯔꯁꯨ ꯍꯦꯂꯤꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯃꯄꯥꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯈꯤ꯫ ꯗꯦꯕꯀꯤ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯑꯗꯨ ꯂꯥꯛꯄꯗꯨ ꯃꯥꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯤꯡꯇꯣꯟ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯎ ꯄꯥꯝꯕꯤ ꯑꯃ ꯇꯦꯛꯂꯛꯇꯨꯅ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯨꯒꯔ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯁꯃꯦꯟꯠ ꯑꯗꯨꯗ ꯀꯟꯅ ꯈꯣꯡꯕꯗꯨ ꯃꯥꯅ ꯎꯔꯗꯨꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯂꯤꯅ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯕꯦꯁꯃꯦꯟꯠ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯆꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯀꯌా ꯂꯩꯔꯝꯕꯗꯨꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯄꯗ ꯔꯦꯗꯤꯑꯣ ꯑꯃ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯦꯗꯤꯑꯣꯅ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯄꯥꯏꯞ ꯑꯃꯗ ꯏ ꯇꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯅ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯗꯦꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯃꯄꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕꯗ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯤꯛꯈꯤꯕꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯕꯦꯁꯃꯦꯟꯠ ꯂꯣꯝꯗ ꯃꯄꯥꯕꯨ ꯆꯤꯡꯗꯨꯅ ꯑꯞꯁ꯭ꯇꯤꯌꯔ ꯂꯣꯝꯗ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯒꯔ ꯑꯗꯨ ꯀꯟꯅ ꯈꯣꯡꯂꯛꯈꯤ꯫ ꯍꯦꯂꯤꯅꯁꯨ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯇꯤꯌꯔꯁ ꯑꯗꯨꯗ ꯀꯥꯅꯕ ꯇꯧꯔꯤꯉꯩꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯨꯝꯚꯤꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯤꯅ ꯁ꯭ꯇꯤꯌꯔꯗ ꯃꯄꯥ ꯑꯗꯨ ꯄꯨꯗꯕꯤꯗ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯕ ꯄꯥꯏꯞꯀꯤ ꯂꯩꯐꯝꯗ ꯃꯄꯥ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯅꯁꯨ ꯍꯦꯂꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯍꯦꯂꯤꯅ ꯒꯨꯝꯚꯤꯔꯅ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯄꯥꯏꯞ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯒꯨꯝꯚꯤꯔ ꯑꯗꯨ ꯆꯥꯎꯃꯟꯕꯅ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯦꯕꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯏꯁꯤꯡ ꯈꯔ ꯆꯣꯠꯍꯜꯂꯒ ꯗꯦꯕꯀꯤ ꯃꯌꯥꯗ ꯁꯨꯝꯖꯤꯟꯗꯨꯅ ꯏꯁꯤꯡ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯦꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯍꯦꯟꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯀꯔꯝꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯗꯨ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯍꯦꯂꯤ ꯑꯗꯨ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯅꯁꯨ ꯍꯥꯏ ꯒꯨꯝꯚꯤꯔꯁꯤꯡ ꯑꯁꯤ ꯏꯁꯤꯡꯅ ꯏꯃꯥꯏꯆꯣꯟꯅ ꯆꯦꯜꯂꯕ ꯗ꯭ꯔꯦꯟ ꯄꯥꯏꯞꯁꯤꯡꯗꯒꯤ ꯂꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯅꯁꯨ ꯍꯦꯂꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯍꯟꯈꯤꯅꯕ ꯑꯃꯗꯤ ꯃꯁꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯂꯤꯅ ꯃꯄꯥ ꯌꯥꯎꯗꯅ ꯍꯟꯂꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯇꯥꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯂꯥꯛꯄꯗ ꯎꯔꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯗꯦꯕ ꯑꯗꯨ ꯀꯟꯅ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯐꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯍꯦꯂꯤꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯗꯦꯕꯀꯤ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯄꯥꯅꯁꯨ ꯍꯥꯏꯈꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯒꯨꯝꯚꯤꯔꯅ ꯆꯤꯛꯂꯒ ꯆꯤꯡꯕꯗ ꯇꯦꯛꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯦꯂꯤꯒꯤ ꯐꯣꯟ ꯑꯗꯨ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯔꯤꯡ ꯂꯥꯛꯄꯗꯨ ꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯃꯥꯅ ꯂꯧꯕ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫
ꯐꯣꯟ ꯑꯗꯨ ꯂꯧꯕ ꯆꯠꯂꯤꯉꯩ ꯑꯗꯨꯗ ꯗꯦꯕꯅ ꯃꯥꯒꯤ ꯁ꯭ꯋꯤꯃꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯀꯔꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯤꯅ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯗꯦꯕꯅꯗꯤ ꯅꯤꯡꯍꯟꯅꯕ ꯂꯩꯒꯅꯨ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯃꯤ꯫ ꯍꯦꯂꯤꯅ ꯃꯈꯥ ꯇꯥꯅ ꯆꯠꯇꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯒꯨꯝꯚꯤꯔꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯍꯦꯂꯤꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯒꯨꯝꯚꯤꯔ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯤꯗꯨꯅ ꯂꯥꯎꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯤꯕꯗꯒꯤ ꯄꯥꯏꯞ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯆꯤꯛꯇꯨꯅ ꯐꯥꯔꯝꯃꯤ꯫ ꯍꯦꯂꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯒꯨꯝꯚꯤꯔꯅ ꯆꯤꯛꯄꯗꯒꯤ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯨꯝꯚꯤꯔ ꯑꯃꯁꯨ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯃꯄꯥ ꯑꯣꯏꯔꯤꯕ ꯗꯦꯕꯅ ꯃꯆꯥꯅꯨꯄꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯔꯝꯗꯦ꯫ ꯍꯦꯂꯤꯅ ꯕꯣꯛꯁ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯣꯛꯁ ꯑꯗꯨꯅ ꯒꯨꯝꯚꯤꯔ ꯑꯃ ꯐꯥꯗꯨꯅ ꯃꯍꯥꯛ ꯅꯥꯟꯊꯣꯛꯂꯛꯈꯤ, ꯑꯗꯨꯕꯨ ꯒꯨꯝꯚꯤꯔ ꯑꯇꯣꯞꯄ ꯑꯗꯨꯅ ꯍꯦꯂꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯍꯦꯂꯤꯁꯨ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔ ꯑꯃ ꯊꯦꯡꯅꯗꯨꯅ ꯒꯨꯝꯚꯤꯔꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯥꯡꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯨꯝꯚꯤꯔ ꯃꯃꯤꯠ ꯇꯥꯡꯂꯕ ꯒꯨꯝꯚꯤꯔ ꯑꯗꯨ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯍꯦꯂꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯦꯕꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯦꯂꯤꯁꯨ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯅꯁꯨ ꯑꯇꯣꯞꯄ ꯒꯨꯝꯚꯤꯔ ꯑꯃ ꯂꯩꯕꯗꯨ ꯍꯦꯂꯤꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯦꯂꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯒꯨꯝꯚꯤꯔꯅ ꯆꯤꯛꯂꯝꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏ ꯊꯣꯛꯂꯤꯕꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯇꯧꯔꯝꯃꯤ꯫ ꯗꯦꯕꯁꯨ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯨꯔꯤꯀꯦꯟꯁ ꯑꯗꯨ ꯍꯦꯟꯅ ꯁꯥꯊꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯕꯦꯁꯃꯦꯟ ꯑꯗꯨꯁꯨ ꯏꯁꯤꯡꯁꯤꯡꯅ ꯊꯨꯝꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯦꯕꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯦꯂꯤꯅꯁꯨ ꯒꯨꯝꯚꯤꯔꯁꯤꯡ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯗꯦꯕꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯦꯂꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯥꯕ ꯃꯐꯝ ꯌꯦꯡꯂꯝꯃꯤ꯫ ꯍꯦꯂꯤ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯅꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯕꯤꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯨꯄꯔꯃꯥꯔꯀꯦꯠꯇꯒꯤ ATM ꯕꯨꯠ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯥꯔꯚ, ꯁ꯭ꯇꯦꯟ ꯑꯃꯗꯤ ꯂꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯍꯦꯂꯤꯅ ꯐ꯭ꯂꯥꯁꯂꯥꯏꯠ ꯑꯃꯅ ꯃꯈꯣꯏꯗ ꯀꯥꯞꯇꯨꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁ꯭ꯇꯦꯟꯅ ꯃꯩꯉꯥꯟ ꯑꯃ ꯎꯕꯗꯨꯗ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯒꯨꯝꯚꯤꯔꯅ ꯆꯤꯛꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗꯨ ꯎꯔꯛꯈꯤ꯫ ꯃꯁꯤꯅ ꯍꯦꯂꯤꯒꯤ ꯑꯁꯥ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯔꯚꯁꯨ ꯒꯨꯝꯚꯤꯔꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯥꯅ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯃꯥꯔꯚꯄꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯕꯦꯁꯃꯦꯟꯗ ꯂꯩꯔꯤꯕ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯗꯦꯕꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯐ꯭ꯂꯣꯔꯒꯤ ꯊꯣꯛꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯛꯂꯝꯃꯤ꯫ ꯍꯦꯂꯤꯁꯨ ꯐ꯭ꯂꯣꯔꯒꯤ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯄꯥꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯈꯣꯏ ꯑꯗꯨ ꯊꯣꯛꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯛ ꯑꯗꯨ ꯎꯄꯨ ꯑꯃꯅ ꯅꯜꯂꯒ ꯂꯩꯕꯅ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯁꯣꯝꯗꯁꯨ ꯍꯨꯔꯤꯀꯦꯟꯁ ꯑꯗꯨ ꯍꯦꯟꯅ ꯀꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯗꯦꯕꯅ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯣꯜꯂꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯃꯤꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨ ꯃꯍꯥꯛꯅ ꯇꯥꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯇꯥꯔꯤꯕ ꯃꯤꯈꯣꯜ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯄꯦꯇ꯭ꯔꯣꯜ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯋꯦꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯗꯦꯕ ꯑꯃꯗꯤ ꯍꯦꯂꯤꯁꯨ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯅꯤ ꯍꯥꯏꯅ ꯂꯥꯎꯖꯔꯝꯃꯤ꯫ ꯋꯦꯟꯅꯁꯨ ꯗꯦꯕ ꯑꯃꯗꯤ ꯍꯦꯂꯤꯕꯨ ꯀꯟꯕꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯋꯦꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯦꯂꯤꯕꯨ ꯀꯧꯔꯝꯃꯤ, ꯃꯗꯨꯗ ꯍꯦꯂꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯋꯦꯟꯅꯁꯨ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯋꯦꯟꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯥꯎ ꯄꯤꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯒꯨꯝꯚꯤꯔꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯋꯦꯟꯁꯨ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯍꯦꯂꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯋꯦꯟꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯗꯦꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ
pipeline ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯩꯗꯨꯅ ꯒꯨꯝꯕꯤꯔꯗꯒꯤ ꯀꯟꯕꯤꯈꯤ꯫ ꯍꯦꯂꯤꯅꯗꯤ ꯋꯦꯟꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯍꯧꯗꯕ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯍꯦꯂꯤꯅ ꯊꯃꯣꯏ ꯄꯤꯛꯊꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯂꯤꯅ ꯃꯄꯥꯒ ꯃꯃꯥꯒ ꯀꯥꯏꯅꯈꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯍꯦꯂꯤꯅ ꯃꯄꯥꯗ ꯁꯥꯎꯅꯤꯡꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯚꯅ ꯕꯦꯠ ꯑꯃꯗꯤ ꯍꯦꯂꯤꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯗꯨ ꯃꯃꯥ ꯀꯥꯏꯅꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯦꯚꯅꯁꯨ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ, ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯇꯧꯖꯕꯅꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯅꯨꯡꯁꯤꯅ ꯀꯣꯟꯅꯈꯤ꯫ ꯗꯦꯚꯅ ꯍꯦꯂꯤꯗ ꯍꯥꯏ, ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯒꯨꯝꯕꯤꯔꯗꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯇꯧꯁꯤ, ꯑꯗꯨꯅ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯍꯦꯂꯤꯅ ꯃꯈꯣꯏꯕꯨ ꯍꯤꯡꯅꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯒꯨꯝꯕꯤꯔꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯚꯅ ꯍꯦꯂꯤ ꯑꯗꯨ ꯍꯟꯅ ꯊꯥꯈꯤ꯫ ꯑꯗꯨꯒ ꯗꯦꯚꯅ ꯄꯥꯏꯞ ꯈꯤꯡꯗꯨꯅ ꯒꯨꯝꯕꯤꯔꯁꯤꯡ ꯑꯗꯨ ꯍꯦꯂꯤꯒꯤ ꯂꯝꯕꯤꯗꯒꯤ ꯅꯥꯊꯩꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯁ꯭ꯋꯤꯃꯤꯡ ꯇꯝꯂꯛꯄ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯨꯞꯇꯨꯅ ꯁ꯭ꯇꯦꯌꯔꯋꯦ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯗꯦꯚꯅ ꯒꯨꯝꯕꯤꯔꯁꯤꯡ ꯑꯗꯨ ꯄꯥꯏꯞ ꯈꯤꯡꯗꯨꯅ ꯀꯧꯕꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯗꯦꯚꯅ ꯄꯥꯏꯞ ꯑꯗꯨ ꯇꯦꯛꯍꯟꯗꯨꯅ ꯒꯨꯝꯕꯤꯔ ꯑꯃ ꯆꯞꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯦꯂꯤꯒꯤ ꯂꯝꯕꯤꯗꯁꯨ ꯒꯨꯝꯕꯤꯔ ꯑꯃ ꯂꯥꯛꯄꯗꯨ ꯃꯥꯅ ꯎꯔꯨꯗꯨꯅ ꯇꯞꯅ ꯃꯅꯤꯡ ꯍꯜꯂꯝꯃꯤ꯫ ꯗꯦꯚꯅꯁꯨ ꯄꯥꯏꯞ ꯑꯗꯨꯅ ꯆꯞꯇꯨꯅ ꯂꯩꯔꯤꯕ ꯒꯨꯝꯕꯤꯔ ꯑꯗꯨ ꯈꯨꯠꯂꯥꯏ ꯑꯃꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤ꯫ ꯍꯦꯂꯤꯅ ꯃꯄꯥꯗ ꯍꯥꯏ, ꯁ꯭ꯇꯦꯌꯔꯋꯦ ꯑꯁꯤ ꯃꯥꯅ ꯌꯧꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯗ꯭ꯔꯦꯟ ꯄꯥꯏꯞ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯗꯦꯚꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯒꯨꯝꯕꯤꯔꯁꯤꯡ ꯑꯁꯤꯅ ꯆꯪꯂꯛꯂꯤꯕꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯍꯦꯂꯤ ꯑꯀꯤꯕ ꯌꯥꯎꯗꯅ ꯗ꯭ꯔꯦꯟ ꯄꯥꯏꯞ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯋꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯒꯨꯝꯕꯤꯔꯒꯤ ꯃꯔꯨꯝꯁꯤꯡ ꯂꯩꯕꯗꯨꯁꯨ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯃꯔꯨꯝꯁꯤꯡ ꯑꯗꯨ ꯃꯆꯥ ꯑꯣꯟꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯗ꯭ꯔꯦꯟ ꯄꯥꯏꯞ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯨꯝꯕꯤꯔ ꯑꯃ ꯂꯥꯛꯄꯗꯨꯁꯨ ꯍꯦꯂꯤꯅ ꯎꯔꯝꯃꯤ꯫ ꯒꯨꯝꯕꯤꯔ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯦꯡ ꯈꯣꯠꯄ ꯇꯧꯕꯗꯨꯁꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯋꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯅꯣꯡꯃꯩ ꯌꯥꯎꯕꯗꯨ ꯎꯔꯗꯨꯅ ꯂꯧꯊꯣꯛꯅꯕ ꯇꯧꯔꯨꯕꯗ ꯒꯨꯝꯕꯤꯔ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯎꯝꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯤꯅ ꯅꯣꯡꯃꯩ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯕ ꯍꯜꯍꯧꯕꯅ ꯒꯨꯝꯕꯤꯔꯒꯤ ꯈꯅꯥꯎ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯒꯨꯝꯕꯤꯔ ꯑꯗꯨ ꯁꯤꯈꯤ꯫ ꯗꯦꯚꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯥꯈꯠꯆꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯦꯂꯤꯅ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯗ꯭ꯔꯦꯟ ꯄꯥꯏꯞ ꯑꯗꯣꯝꯗ ꯃꯍꯥꯛ ꯆꯪꯈꯤ꯫ ꯃꯍꯥꯛꯅ ꯏꯔꯣꯏꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯒꯨꯝꯕꯤꯔ ꯑꯃꯁꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯠꯈꯤꯕꯗꯨ ꯃꯥꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯒꯨꯝꯕꯤꯔ ꯑꯗꯨꯅ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯏꯔꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯒꯨꯝꯕꯤꯔ ꯑꯃꯁꯨ ꯏꯟꯅꯔꯛꯄꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯀꯪꯐꯥꯜꯗ ꯌꯧꯕ ꯉꯝꯈꯤ꯫ ꯃꯥꯅ ꯀꯪꯐꯥꯜꯗ ꯌꯧꯕ ꯀꯥꯟꯗꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯇꯧꯔꯝꯕ ꯀꯌꯥ ꯑꯗꯨ ꯃꯥꯅ ꯎꯕ ꯐꯪꯈꯤ꯫ ꯍꯦꯂꯤꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯁꯣꯝꯗꯅ ꯗꯦꯚ ꯑꯗꯨ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯁꯣꯔ ꯍꯣꯟꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯗꯦꯚ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯌꯥꯗꯕꯅ ꯆꯤꯌꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯗꯦꯚ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯋꯥꯟꯊꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯍꯥꯊꯨ ꯈꯨꯠꯂꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯐ꯭ꯂꯣꯔ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯗꯦꯚ ꯑꯗꯨ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯗꯦꯚꯀꯤ ꯃꯊꯕꯥꯛꯇ CPR ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯁꯣꯔ ꯍꯣꯜꯂꯛꯄ ꯉꯝꯈꯤ꯫ ꯃꯄꯥ ꯃꯆꯥ ꯅꯨꯡꯁꯤꯅ ꯀꯣꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯕꯣꯠ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯒꯨꯝꯕꯤꯔ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯚꯅ ꯍꯥꯏ, ꯒꯨꯝꯕꯤꯔꯅ ꯆꯪꯗ꯭ꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯂꯒ ꯕꯣꯠ ꯑꯁꯤ ꯂꯧꯅꯕ ꯇꯧꯁꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯨꯏ ꯁꯨꯒꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯊꯔꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯨ ꯌꯥꯝꯅ ꯂꯨꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯔꯤꯀꯦꯟꯁꯀꯤ ꯋꯥꯔꯅꯤꯡ ꯑꯦꯂꯥꯔꯝ ꯑꯃꯁꯨ ꯈꯣꯡꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯚꯅ ꯍꯦꯂꯤꯗ ꯏꯔꯣꯏꯗꯨꯅ ꯕꯣꯠ ꯑꯗꯨ ꯈꯔ ꯊꯨꯅ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯌꯥꯝꯅ ꯊꯨꯅ ꯕꯣꯠ ꯑꯗꯨ ꯂꯧꯅꯕ ꯏꯔꯣꯏꯕꯗꯨꯗ ꯒꯨꯝꯕꯤꯔꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤ꯫
ꯑꯗꯨꯕꯨ ꯃꯥꯅ ꯕꯣꯠ ꯑꯗꯨꯗ ꯍꯥꯟꯅ ꯀꯥꯈꯠꯇꯨꯅ ꯃꯄꯥ ꯗꯦꯕꯁꯨ ꯀꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡꯒꯤ ꯏꯊꯠ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯌꯩꯗꯨꯅ ꯕꯣꯠ ꯑꯗꯨ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯋꯥꯕ ꯇꯥꯔꯝꯃꯤ꯫ ꯍꯦꯂꯤꯅ ꯀꯤꯆꯟꯒꯤ ꯃꯐꯝ ꯑꯃꯗ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯃꯥꯅꯁꯨ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃ ꯎꯈꯤ꯫ ꯗꯦꯕꯁꯨ ꯃꯐꯝ ꯑꯃꯗ ꯐꯥꯎꯒꯠꯂꯛꯇꯨꯅ ꯐ꯭ꯂꯥꯏꯌꯔꯁ ꯈꯔ ꯃꯥꯅ ꯊꯦꯡꯅꯕꯗꯨ ꯃꯥꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯍꯦꯂꯤꯅ ꯔꯦꯗꯤꯑꯣ ꯑꯗꯨ ꯃꯥꯅ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯒꯨꯝꯚꯤꯔꯅ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯔꯦꯁꯄꯣꯟꯁꯇꯤ ꯄꯤꯔꯛꯈꯤꯗꯦ꯫ ꯗꯦꯕꯅ ꯐ꯭ꯂꯥꯏꯌꯔꯁ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯒꯨꯝꯚꯤꯔ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯈꯤ꯫ ꯍꯦꯂꯤꯅ ꯃꯄꯥꯕꯨ ꯀꯟꯒꯦ ꯈꯟꯗꯨꯅ ꯒꯨꯝꯚꯤꯔ ꯑꯗꯨ ꯃꯃꯥꯏ ꯂꯩꯈꯤꯅꯕ ꯇꯧꯔꯨꯕꯗ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯑꯣꯏꯅ ꯃꯍꯥꯛ ꯑꯗꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯦꯂꯤꯅ ꯕꯥꯊꯔꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯈꯤ꯫ ꯍꯦꯂꯤꯅ ꯕꯥꯊꯔꯨꯝꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯒꯨꯝꯚꯤꯔ ꯑꯗꯨ ꯑꯣꯏꯅ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤ꯫ ꯗꯦꯕ ꯑꯃꯗꯤ ꯍꯦꯂꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯕ ꯐꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁ꯭ꯇꯤꯌꯔꯗ ꯀꯥꯈꯠꯇꯨꯅ ꯔꯨꯞ ꯌꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯍꯦꯂꯤꯅ ꯐ꯭ꯂꯥꯏꯌꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯗ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯈꯤꯗꯦ꯫ ꯍꯦꯂꯤ ꯑꯗꯨ ꯒꯨꯝꯚꯤꯔꯅ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯤꯅ ꯐ꯭ꯂꯥꯏꯌꯔꯁ ꯑꯗꯨꯅ ꯒꯨꯝꯚꯤꯔ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯒꯨꯝꯚꯤꯔ ꯑꯗꯨ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯍꯦꯂꯤꯅ ꯌꯥꯝꯅ ꯋꯥꯅ ꯔꯨꯞ ꯑꯗꯨꯗ ꯌꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯦꯂꯤ ꯀꯣꯟꯅꯊꯪꯗ ꯔꯨꯞꯇ ꯌꯧꯈꯤ꯫ ꯍꯦꯂꯤꯅ ꯐ꯭ꯂꯥꯏꯌꯔꯁ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯇꯧꯈꯤ꯫ ꯍꯟꯗꯛꯇꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯅ ꯎꯕꯤꯔꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯌꯥꯝꯕꯨꯁꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫